Akaswani Imphal Ningthoukhongjam Suni na pau pajari. Rajya asida yen nganu na jingbada naba laina Ranikhet Sandorakle habiki jingnaba leire Rajya Sarkar gi Veterinary amasung Animal Husbandry Bibhag ki Director na thokpa cherol amana hai Rajya sigi tongan ba jila singda Ranikhet laina asi naramba yai habiki pau phangle masida miyam amasung nganu yen loibiriba mioi singna mi paibiganu Poultry farmers singna makoigi nganu yen singa du ikhang khangaudana narakpa natraga sirakpa yaroklabadi manak nakpada leiba Veterinary Office, Veterinary Hospital amadi Veterinary Dispensary singda pau pibiyu chelo sina makha tana hai toll free number 1962 da pau phaurupasu yagani Mukhyamantri Yumnam Khemsana ngasi Imphal Cycle Lambi Semjin Sajilibadu Hakthengana Yingsenkre Hariba Lambi asi sayasigi March ki tang 13 da Mukhyamantri yawba thauram amaga loinana semba hokibani Rajya ki Public Works Department ki Chief Engineer Chongsam Geetchandra na Mukhyamantri da Aujik Lambi Semjilib asigi matang da paudamki Mukhyamantri na Lambi asi ningthina madi matam chana semjinba loisinaba pautak pikhi Kangpopi Jilagi Imphal Dimapur Lambi National Highway 2 da Haujik Sathariba shutdown asina maram oiduna gari kaya panduna leire Imphal dagi Dimapur da chatkadaba gari sing Sekmai da panduna leire All Manipur Road Transport and Motors Workers Union gi General Secretary Maimom Anil na Sekmai da panduna leiriba driver sing da sana thaknaba polam sing khusinabagi thauram da paumi sing da hai driver sing gi awaba sing asi yengbiduna sarkar na atuba matam da gari sing asi Apan Malaytana Satok Sasin Yanaba Taurang Pakat Piyu. Assam Rifles na Tawalgi Naha Singh, Musalman gi Luchingba Singh, Khulgi Luchingba Singh Amasung, Kaithil gi Ima Singapur na Pamina Duna Rajya sa Tangdulay Taba Porok na Wapam Kaya Kanakre. Assam Rifles ki Cherula Manahay, Kangpopi Jilagi, Nagataba Ko Singh da Satuna, Miyam ga Unaduna Assam Rifles ka Apabamari Tamnaba Kanakre. Assam Rifles na Taasi ki Taradigi Taratruk Paubugi Manungda, Tongan mapam singda thibu mugi tabak sathaki maduda aina tinkerba lup singi mioi kayasu phagat pangamki amadi makhoidagi kusukulai sing su phangki hairi Marasida Assam Rifles na Bisnupur jilagi manung channa leiba Morning Star Children's Home da chatuna home aduda leiriba angang singa unaki amadi kudol pot amasung asa athak singsu yenthokki hairi Labor Union Tamenglong na Labor Nupi Sing Mapungoy na Mapuraba Lejadraba Sinmi Nupi Sing da Ikai Kubnaba Utuna Makoybu Okpugi Tauram Ama ngasi Tamenglong Jila da Pangtokre Makoy da hand glove, raincoat amadi rain boot na jingba yentoki amadi Makoy gi Taudang Sing Busu awang mathak da thangatuna sing thaki Imphal West Jila gi Paubitek Lamkhai digi top upokpi Phaubugi lambi asi Semjin Binaba Marilainaba Authority da Paubitek Development Forum amadi mafam dugi miyamna sarkar da appeal tawri Atuba matam na miyam gi kudong chadaba sing asigi yengbiduna lambi asi semjin binaba haijari Congress ki luchingba VD Satishan Kerelam gi anoba Mukhyamantri oina hayeng wasak lorugani wasak lobagi thauram Tiruvananthapuram gi Central Stadium Hall da hayeng pangthoklaba sem saba loire Sri VD Satishan galonya na MLA kun amasu manchu oina hayeng wasak logani Rajyapal Rajendra Bishwanath Arlekar dangasi nimidang wairam Congress ki luchingba asiga unaduna wasak logadaba mioi singi ming pisankre Grihamantri Amit Shah na Gujarat ki Gandhinagar da leiba National Institute of Design NID gi Innovation amasung Incubation Center mangasi sagakre Thormadu Sri Saha na hai National Institute of Design asi entrepreneurship ka yamna naknahan institution amani masiga credibility gi thabak thoram singa yamna naknai institution asi na naha singda innovation amasung professional development gi matang da chapsaba mafam ama piri Grihamantri na numit nini gi khongsatta laktuna Gandhinagar da leiba Madur Daily gi nauna saba liter lakh manga gi capacity plan amasu ngasi sangaki Ahmedabad Millions Minds Tech Park amasung Global Capability Center campus su sangaki Gandhinagar Municipal Corporation gi tongan project kaya amasu sangaba amasung jatra hungani hairi World Health Organization WHO na Democratic Republic of Congo amasung Uganda da Ebola naba sandorakle habi laukthokre WHO gi Director General na hai mi Marpu Nipan Sikiba Madi Mui Chahumina Laina Sileram Bayai Haina Tengarakpadagi Wapamasi Lautokibani Social media Tagat Pawarol Mada WHO and High COVID-19 Dona Sandorok Payabagi Otopadi Laitri Adumoina Mak Lebak Singasigi Antarjati Ngam Tingjina Badikangan Kre Hakselgi authorities in the high Ebola virus Asigi Laying Naba Housing Power Vaccine Laitri Laina Sanabami Ayamba Congo Dagini Haidi Yumlo Naribaleba Uganda Dana Subnagimi Anikaktamak Naba Tengnare Paulo Jere